Manipur ki irang thizinaba semkiba Commission of Inquiry ki Chairperson Justice Ajay Lambana luchingba khongbu amana Churachandpur district ta chatuna mafam adugi miyam ga hakthengna unakre. Moredagi lanjelakuna lairiba miyamna makhoi moreda hanjarage moreda lairiba CDO mathau tahalu ahenba state force thambiduna makhoi bungak selalu haiduna wakan mi famfam krai. Laingakna ahenba security piraga law uba hohangani haina lauthokraba matung Imphal West District ki Pasoi Police Station akonba area singdadi yamna mai pakna chathabangam lei. Imphal East District ki Lamlai Police Station akonba Takhel Khulmanakta nupa ama nongmaina kaptuna hatlam lei. Miyoi asi masak khangdoknaba Jenims ki mokta thamkhre. Huyathong Polem Lekai da laiba Fresh Chicken Center da masak khangdaba singna nongmai kapsilambagi thodokta dukan adu da lakpa miyoi ane nongmai maruna panbadagi Rims Hospital da laikanakre. Amasung Manipur State Cooperative Bank Kangpupi branch sa sakhangdaba singna lut chathakibagi thawong adubo Kangpupi ki local civil body singna condemn tawrakli.